Government ki mahaisang sing sitharakpana drop out mahairoi masing hengathaliba asi afaba tungge Manipur amagi khudam oiroi haina MLA Sorokhaibam Ranjana haikre. Kurumjari Am-Istv Paumyeng tabir basing taramna okchari pau sandona pizari. Afaba macha sembana asengba lanni khanlaga macha sembada pukning changbadi hengalakli amaromda government ke mahaisang sing sitharakpana drop out mahairoi masing hengat haliba asi afaba tungi Manipur amagi khudam oiroi haina lamsang ACG MLA Sorokhaibam Rajana ibudau puthiba awang khunau development committee na sinlaga pangthokpa awang khunau dage chahi asagi class 10 amasung 12 ta mai paklaklaba mahairoi amadi sports ta medal lawraklaba sing pungning thogatpagi thoramda haikre awang khunau da leiba ibudau puthiba laibungda pangthokpa thoramda chahi asagi class 10 amasung 12 ta mark wangna fanglaga mai paklaba mahairoi sing amadi national amasung international gi thakta pangthokpa sports tournament da medal lawraklaba sing adubusu pungning thogatki MLA Sorokhaibam Rajena Makhatana Mamangi first division fangba subject letter mark fangba yamna tangna yaurambani hojikti larik tambibagi mawong exam gi mawong da ahongba lakpadage mahairoi singna hotnaba henlakpa asina mark wangna fanglaga mai pakpa masing hengalakli Prime Minister na National Education Policy lising ani kun hodok laga lising ani kun mari dagi mapung fana chatnaba horaga lising ani kun nipan fawbada policy asige mahai fangba haunana ba pandam da changsili NEP asina mahai tamna masa na pamjaba chunaba sinfam piraga mahairoi aduna mahai tamba loirakanda government ki thabak fangnana ba hotnabagi mahutta masana maromdom lecture bangamba misak oihanba oihangani haiki mai pa ba du gamba satrama satriyama sanaroi ma oidanai aigi thungang leikai sinatana aigi imai pa awang batha thangkat pa loina na Manipur gi leikai sathon da yauraga Manipur gi Am-Istv da yaurakanda afaba Manipur ma semnana hona badana koigi achauba dait lei aduna madu deida mai pa pa gamba du gamba student amam sanaroi amam oigo oisingo haidana han Amrut ani Dasmik Sinogi Makada Nambol Municipal Council na Geographical Information System GIS ta based tauraga Master Plan Semnanaba Consultative Workshop ama Nambol Chingmang da leba Public Theatre Hall da pangthokre thauramga mari leinana MLA Dr. Sapam Ranjana Nambol de chakwa thaurangi thabak paikhat pada fazana khana naina hobat thangai fade railway project amadi airport ka khwaidagi naknaba Nambol Bazar ni hospital water supply amadi lambi thong semgat anaba hotnasi Nambol Bazar asi Nambol Oinam Konthauzam amadi Wangoi na chingba kendra kayagi itin famni haiki railways ki lakpa kanjida si jaga se jida character impact lakni hebni wakal lo so phajana thamiraga marne matam no chakala ki matumi na si jaga so akoi passengers kyan ke tourists kyan ke luga koi lakpi ri ba me atuli aso ba in ke mama bigni na kanse si jaga ana si jaga koi marne quite ni na municipality quite ni na other than involved yes of course Sige hina kwani nakpa municipality ya municipalities. Hanagi Minister MLA Nambol ACTH Basant Kumar na tungi generation da laihogadaba amagi plan tawba workshop ni asan ba mityeng amadi plan tahosi chahi kungi matungda oihogadaba Nambol Bazar asi ngasi dage karamna semgatsige haiba adu khana hosi lisingani nifu taretagi de Bharat ningtamna chahi chama mapung faragani chakwat thaurangda mai onsilak laksi haiki Isana yema minyeng hebetare okay long term vision ki physical social economic environmental si mayam se pula chap manana develop torakanda okay degrade to the sustain to we have adu mana 2046 ta lakadori ba Dumban Nambol town se asi hojikti am planning to ba changi hai kana yamna single digital platform ga thammaga adumba plan tamaga master plan amani hai mayam thamjage
Pangthokliba consultative workshop asida saruk yariba club organization Mairapai CSO amadi intellectual singna chahi kungi matungda oihawgadawa Nambol Bajar asige master plan sembada khudingmangna saruk yaminasi haina Nambol Municipal Council gi senior chief executive officer TH Rabindra na appeal tauki. Mayang Imphal Block Mahila Congress Committee na sinduna nong magi oiba nupi singi khana nainabagi mifam ama Mayang Imphal Konchak Maning Laikai Community Hall da pangthokre thoram aduda ex minister Dr. KH Ratan Kumar na kunai ama semgatpada nupi singi achauba thodang lai nupi singna sotharaga leiba kunai ama haibasi kaidongnungda chaukhatpa maikaida khong thangsinba ngamloi lamdam asigi nupi oibi singi thongna lingjal changdam ningai laite leibaki oiba isu ama ihau ama lakpa matamda nupi singna matam pumna makta mangjil thana chongthorakli matam gi honglakpagi matung ina government ki department kayada nupi singna achogba form phawba paire sana khonaba sanmitlon administration social issue kayada lamdam asige nupi singna mangjil thana chatli adubu politics study nupi singi participation gi sang asi yamna nemli haiki Masa singse masida michang mikhai naidana masa khuding makki nungsiba mangonda leiba competition se masina makoina power paira kandadi makoida leiba motherly care adigi inclusiveness hayotare khuding makse masa oina ura kanda koi samasida achauba ahongba ma porakani adaga koi human gi oiba humanity wada iba masisu koi mama oiba singsina movement da loriba roles ga loina na makoida political gi sakti se phangakanda makoina legislators ta parliament changaktana decision making the York Targadi, Choba Homba Mapur a Haraga, a quickie, Samasida, Choba contribution, Pibangam, when he have Hazabase, Masina Nea Queen, see Sinjari Bese. Huzigatema break amatang Lauminasi. Jolip 100% natural syrup and capsule. Classic Hospitality Training Institute na chahi amagi course amasung Aviation and Hospitality Management gi tha taruk ki course ta mingchanbiba yaragani. Class 12 pass amasung masagi chahi tara taretagina kunmanga fawbagi manungda leiba naha singna Hotel Imphal by Classic North AOC gi 3rd floor da lengthopiru. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matung makatarak pauda haukiba June kunithoi da Kurai ahong pung manakta tili singna kundariba mafam da laingak na chathakiba eviction aduke matangda eviction official da khuthakiba leite madu aranba pauni miyoi kharana social media da aranba pau sandokibani haina da Vaishya Youth Club Tilipati gi convener Deepak Prasana paumi shinga unabada fongdorakli dukan eviction tawbagi order adu haukiba tang kunda thokpani official singna tang kunithoi gi ayuk pung taruk Makhaida JCB Puraga Dukan Macha Mari Amasung Mairasang eviction tauba horaki adubu eviction gi order notice na chingba amata pai kibalaite pi kibalaite hana notice fangdabana maram oiraga eviction asin nampuda eviction tauba lakle haina miyamna takibani eviction gi matang da eviction official da kuthaba laite mashi aranba pauni nga haktang di ningai sangdanakba thoki adubu myoi kharana social media da tonga sandokibani haiki Eviction gi matangda eviction official da khut thaba leite masi aran ba pawamani ngak tang da ningai kharadi hauki adubu miyoi kharana social media da tonga aran ba kaya ama sandoi pukri asi laikai asi gi club na maintain tawraga thambane aduga government na khaslen da eviction tawge khalladi akhoi welcome tawi tawbudubu eviction se micham mikhai naidana tilipati da khaslen da sang ataisu thugai biu khaslen da sari ba sang se government gi eviction gi khudong chaba lauraga miyoi kharana pukri manakta lai gi lamni haiba matam khara mamangda mandir macha masu laga thamge torambe adu laikai na yada bagi adu thamandra bane mi gi mayum gi gate mamangda su laga hekta lai khurum bagi thoram se hekta pangthok pa yawi sigumba se akoina lebna na ba khoi khanganjari aduga hojik akoi manipur da chathari ba irang se si akoi jati pulap se thaina dagi leiminaraba jati ngaktani aduna jati khuding makta okaina amana amabu thajanaba nungsi chanaba oiduna khatna chainaba hingsa gi thabak se leptuna chaukhat pa samaj ama oinaba hotminasi
ꯑꯔꯣꯏꯕꯗ ꯃꯔꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ Government ki mahaisang-sing sitharakpana drop out mahairoi masing hengathaliba asi afaba tungi Manipur amagi khudam oiroi haina MLA Sorok Khaibam Rajena haikre Ojik fawbagi na Am-Istv na pizaba paw matang asal losinjare miteng tabir bapumna mapu amukha na khurumjari